Khutlai Paiba Singna ambush Chattharakpa Meeoi ama Sokle Thodok adugi matangda fangba pau amagi likhun matung inna Konsakhul Da Singna dagi purakpa ising pipe kanagumba kharana kakthatkibadagi khulda ising taraktabana pipe sembagi thabak taunabagidamakta turel torbanda Meeoi ahum thakibani hairi makoina turel tamna chatpagi lambida lumduna leiramba Kuki Khutlai Paiba Singna automatic rifle sijanaduna ambush Chattharakpani hairi Thodok adu da khwaidagi mamang thangna chatpa Meeoina lokta takhibadagi matam khara thiba fangkide hairi lemhauba Meeoi anigi manungda amadi khuningda nongmai maruna panuna sokhi adubu amadi asok apan nanghaudre hairi lokta takhiba Meeoi adu Assam Rifles ki kangbu amana thiba fangkhre hairi khulgi secretary na phongdorakpagi matung inna khul kilometer amarom chatlaga laiba mafamda Singda dagi khul tamna purakpa pipe adu Kuki Khutlai Paiba Singna kakthatuna semba lakpa Meeoida attack chathanaba plan sinbani haina phongdoraki haina pawasina makhatana hairi